ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯣꯔꯣꯛꯀꯤ ꯈꯣꯡꯆꯠ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯣꯔꯣꯛꯀꯤ ꯈꯣꯡꯆꯠ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯣꯡ ꯉꯥꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯣꯌꯨꯝꯕ ꯌꯥꯗꯣ ꯑꯃꯗꯤ ꯎꯃꯥꯅꯟꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯋꯥꯀꯤꯡ ꯆꯦꯜꯂꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯋꯥꯀꯤꯡ ꯆꯦꯜꯂꯛꯄꯗ ꯖꯒꯥ ꯃꯐꯝ ꯑꯃ ꯌꯧꯔꯗꯨꯅ ꯃꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯊꯣꯡ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯃꯈꯣꯏ ꯊꯣꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯋꯥꯏꯔꯞꯅ ꯂꯦꯞꯂꯒ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯗꯣꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅꯒ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯍꯛꯆꯥꯡ ꯐꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯕꯨ ꯀꯥꯟꯗꯣꯏꯅꯣꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯃꯥꯟꯗꯅ ꯍꯦꯔꯥ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯅꯔꯤꯕꯗꯨ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯕꯁꯤꯗꯤ ꯀꯥꯟꯅꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯖꯦꯜ ꯇꯧꯕ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯗꯣꯅ ꯑꯁ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯒ ꯅꯣꯡꯃꯩ ꯆꯪꯉꯣꯏ ꯍꯥꯏꯕꯗꯤ ꯐꯔꯣ ꯅꯣꯡꯃꯩ ꯃꯔꯨ ꯃꯔꯛꯇ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯤꯅ ꯀꯩꯕꯨ ꯀꯥꯟꯗꯣꯏꯅꯣ ꯉꯔꯥꯡꯗꯁꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯀꯀꯔꯒꯤ ꯃꯄꯥꯗꯨ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯁꯤꯈꯤꯕꯗꯣ ꯑꯗꯨꯁꯨ ꯕꯖꯥꯔ ꯆꯠꯄꯗ ꯃꯤ ꯈ꯭ꯋꯥꯏꯒꯤꯗꯤ ꯂꯥꯏꯅ ꯅꯠꯇ꯭ꯔꯒꯁꯨ ꯅꯥꯔꯒ ꯁꯤꯕ ꯂꯥꯏꯅ ꯅꯝꯃꯒ ꯁꯤꯕ ꯑꯇꯩ ꯇꯧꯔꯒ ꯁꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯅꯣꯡꯃꯩ ꯕꯣꯝꯅ ꯄꯥꯜꯂꯒ ꯁꯤꯕ ꯉꯥꯛꯇ ꯑꯁꯨꯝꯅ ꯌꯥꯗꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯎꯃꯥꯟꯗꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯗꯨꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯤ ꯖꯤꯝ ꯆꯠꯇꯅ ꯈꯣꯠꯇꯅ ꯋꯥꯀꯤꯡ ꯆꯠꯇꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯈꯟꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯅ ꯇꯤꯡ ꯂꯥꯎꯅ ꯂꯩꯔꯕꯗꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯒꯗꯕꯅꯤ ꯆꯥꯡ ナꯏꯅ ꯁꯥꯖꯦꯜ ꯇꯧꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯅꯣꯏ ꯄꯨꯟꯁꯤ ꯁꯥꯡꯕ ꯄꯥꯝꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯗꯣꯅ ꯀꯗꯥꯏꯗꯒꯤ ꯄꯨꯟꯁꯤ ꯁꯥꯡꯕꯅꯣꯗ ꯍꯧꯖꯤꯛꯐꯥꯎ ꯄꯔꯞ ꯁꯤꯅꯤꯡꯉꯀꯥꯟꯁꯤꯗ ꯑꯗꯨꯗ ꯁꯤꯔꯒ ꯅꯣꯔꯣꯛꯇ ꯂꯩꯅꯦꯅ ꯀꯤꯗꯅꯀꯣ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯕꯤꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤꯕꯀꯣ ꯉꯍꯥꯟꯅ ꯁꯤꯔꯗꯧꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯤꯁꯤꯕꯨ ꯍꯦꯛ ꯁꯤꯕꯒ ꯅꯣꯔꯣꯛꯇ ꯍꯦꯛꯇ ꯂꯩꯅꯕ꯭ꯔꯣ ꯅꯣꯔꯣꯛ ꯅꯠꯇꯕ ꯑꯇꯩ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯍꯣꯏ ꯅꯪꯕꯨꯗꯤ ꯅꯣꯔꯣꯛꯇ ꯇꯥꯕꯁꯨ ꯌꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯗꯣꯅ ꯅꯣꯔꯣꯛꯇ ꯇꯥꯗꯧꯔꯤꯕꯗꯤ ꯑꯩ ꯅꯠꯇꯦꯅꯦ ꯅꯪꯅꯤꯅꯦ ꯅꯆꯤꯟꯗꯅ ꯑꯃꯨꯛꯇꯣꯏꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯒꯗꯕꯅꯤ ꯁꯥꯖꯦꯜ ꯆꯥꯡ ꯅꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ ꯅꯠꯇꯦꯅꯦ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯍꯥꯠꯂꯤꯕ ꯌꯦꯟ ꯃꯌꯥꯝꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯞ ꯄꯨꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯍꯩꯃꯥ ꯑꯗꯨꯗꯤ ꯑꯩꯅ ꯆꯤꯀꯟ ꯁꯦꯟꯇꯔ ꯍꯥꯡꯖꯕꯒꯤ ꯍꯥꯠꯄꯅꯤꯅꯦ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯠꯇ꯭ꯔꯗꯤ ꯃꯗꯨꯕꯨ ꯁꯤꯕ ꯉꯥꯏꯔꯒ ꯁꯨꯝ ꯈꯗꯥꯡ ꯃꯦꯠꯂꯒ ꯂꯩꯒꯗ꯭ꯔꯣ ꯑꯁꯨꯝꯅ ꯌꯥꯗꯣ ꯑꯃꯗꯤ ꯂꯣꯌꯨꯝꯕꯅ ꯃꯔꯩ ꯌꯦꯠꯅꯔꯛꯄ ꯑꯗꯨꯗ ꯎꯃꯥꯟꯗꯅ ꯌꯥꯔꯦꯍꯦ ꯑꯁꯤꯒꯤꯗꯃꯛꯇ ꯊꯑꯣꯏꯅ ꯃꯔꯩ ꯌꯦꯠꯅꯩ ꯂꯥꯛꯑꯣ ꯑꯃꯨꯛ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯗꯣꯅ ꯂꯣꯌꯨꯝꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯅ ꯅꯣꯡꯃꯗ ꯍꯥꯠꯂꯤꯕ ꯌꯦꯟꯁꯤ ꯑꯗꯨꯗꯤ 50, 90, 50, 100, 100 ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ 1000 ꯐꯥꯎꯕ ꯋꯥꯍꯜꯂꯝꯒꯅꯤ ꯃꯗꯨꯒꯤ ꯊꯋꯥꯏ ꯃꯌꯥꯝꯗꯨꯅ ꯅꯪꯕꯨꯗꯤ ꯁꯧ ꯁꯥꯕ ꯃꯈꯩ ꯌꯣꯝꯁꯤꯜꯂꯝꯃꯗꯧ ꯄꯣꯠꯅꯤꯗ ꯅꯠꯇꯦ ꯅꯪꯕꯨ ꯃꯔꯛ ꯇꯨꯝꯕꯗꯒ ꯌꯦꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟꯒ ꯇꯥꯗ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯕꯣꯏꯂꯔꯁꯤꯡꯅꯒ ꯅꯊꯛꯇ ꯅꯦꯠꯇꯨꯅ ꯁꯥꯟꯅꯕꯒꯤ ꯃꯪꯒ ꯃꯪꯗ꯭ꯔꯕ ꯅꯪꯕꯨ ꯑꯁ ꯌꯥꯗꯣ ꯅꯪꯁꯤ ꯌꯥꯝꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯣꯔꯤꯗ ꯂꯥꯛꯑꯣ ꯅꯣꯡꯃ ꯇꯨꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥꯀꯤꯡ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯊꯣꯔꯛꯂꯤ ꯂꯣꯌꯨꯝꯕ ꯌꯥꯗꯣ ꯑꯃꯗꯤ ꯎꯃꯥꯟꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯋꯥꯀꯤꯡ ꯆꯠꯄ ꯑꯗꯨ ꯍꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕꯅꯤ
ngasai makhoi na walking chana sanaba wari si ngasidi atai amata sanakidri norokta kari lei norok haibasi karino sibu sirabadi norokta adumak chatpa jala aduga afaba karama afaba thabak haibasina karino haiduna neneduna laklibani masigi matung luyumbasu magi yumdumda chanakri yado amadi umadasu magi yumda hanakhrabani matam maduda luyumba mayum jorlaba matungda mahakna ayuki tawudaba thabaksing tawul loraba matungda mahaki nungtigi thabak ama oidiba chicken center aduda lakli mahak yen kaktuna paisa tanba mini asuma tawduna mahaki chicken center adu thong hanglo matungda mahakna nungtigi tawa thabaksing mapung phana pangthokli मीना पोट लेब लाक्टिंग मतम मदुता लोयुम्बा फमलगा ngahak lei aduga haisu haibani aina tawriba thabak singsibu masiki pap puroidrani aikoina kasule taba khudanga tongba kanga maharpati thoina hena khanjaludi thoina hena nateda sukhat pu khanjaludi da aduga kitang chawkhatpa jiba ma yelama nganu ma adagi opama adagi sallama posa chawkhaliba makai harpada yamna isada kenomi tawi ai adu bahar ore ko haibegi kana gumbadi yenga chi harpa ngambonti ki dana adubu ai di no moda masi masing khang halibani adagi o harpa sanarba mayam su leiri bani engoda hoji acho ba sa halu hayoni sunga moiba masigi piklu su pikna pap amadi sodana pugadori bani kani papuni hayenga su leiri bakta puraka lukham sida yukuraga thobaga har ka thori jala aduga nachaga kedoroga hatu jana ising nga sabada namsillaga ina matu phoisi sumanaga isu moi ada ising nga sabada namsillaga iwinga chi khok tu bojala khanjellubada ai saita oiba tumbu tumningida loyombana adumna khallaga leiringai nipa ama changlaga ai loyomba yeni kiji homda wolo haibo tawa ngasi di kai lumino hei tamo sing han khai di pawa dagi na pawa makhai phawo lobuni ngasi di kiji ohum ga hai nati hai bi soina libro as ibungo lighting dang leiba nati ai gi paisa ga nati ko mi gi tapak pani olo adum na hairakpada loyombana hoi ai onjara keta khangra aina toriba sinphamji hayeng siraga norok tabra karino loyum baibo haisu haibani nanga nongoda mathwai loribi yensingsi nongotraga nongodibo moige thawai mirel mayam duna ne nangi nasa sei thangla ka chatpra natraga na mukhoi ki piklaba yamna kallaba machin singaduna hutatlaga laknabra amadi soidrabani as khangla daw ngasai ki wakhal ga khra phumbang naramaga tamona haibasina bu hena kisilakle da se tamo adu thoina khalunu aikhoi taibang miyoi badana tanane malem mas lairiba jiba parma khudima amaga angam set chetna chana ba haibasimadi soidrabani nahana ngasi halibi yelase masina karigum ba sabu muk chakhlaklaba natragana iroi muk chakhlaklaba mana ne aikhoi bu amu handuna saga doribani mana khara pikibagi aikhoina ngamme haidana aikhoina mapu hatpagi wani sidi taibang ki chanabini ko thuna hena khanjalunu hayeng siraga laina hangasu angam chana rodana aikhoi tharakpanina aina ngamagi ma harpani haidana khumu tale asum naram laga nipa ado chatkri loyumbana oide he aikhoi ngambagi ma harpagi wani karigumba mana aikhoi gumna choromaba aduga aina yendu mu choromlabadi yenduna adum ai hatok lere khanjellubada tumning asumna hairaga loyumba tumina amu phamlaga leiri asumna tawduna loyumba ngahan makai khandaba wakhal kaya ama khallibani asumna khanna matamdi asum haukhibana haujikti numidang wasankri loyumba su magi tawdaba thabaksing nongmagi sintha loraduna mayumda halaktuna pothakri matamdu numidangi pung 10 khara helabani loyumba mahaki mobile aduta karino khara sumjengnambani adumna yengningai anthokpa haibaduni taibang miyuibana hayeng siro matungda mana tawrurba thabak aduki matungina mahaki pap aduna norokta leibagi
ꯚꯤꯗꯤꯑꯣ ꯈꯔ ꯃꯍꯥꯛꯅ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯔꯤ ꯃꯗꯨ ꯎꯔꯨꯕꯗ ꯂꯣꯌꯨꯝꯕ ꯉꯁꯥꯏ ꯃꯈꯩ ꯅꯣꯔꯣꯛꯀꯤ ꯋꯥꯔꯤ ꯀꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯨꯝꯕꯅ ꯀꯔꯤꯅꯣꯅꯦ ꯅꯣꯔꯣꯛ ꯍꯥꯏꯕꯁꯤꯕꯨ ꯇꯁꯦꯡꯅ ꯂꯩꯕꯖꯥꯠꯂꯥ ꯂꯩꯔꯝꯒꯅꯤꯗ ꯂꯩꯕꯗꯨꯅꯕꯨ ꯅꯣꯔꯣꯛ ꯍꯥꯏꯗꯅ ꯋꯥꯔꯤ ꯑꯃ ꯄꯨꯊꯣꯛꯂꯤꯕꯅꯤ ꯂꯩꯇꯅꯗꯤ ꯀꯗꯥꯏꯗꯒꯤ ꯊꯥꯖꯒꯅꯤ ꯂꯩꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯃꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯂꯩꯕꯗꯨꯅꯕꯨ ꯍꯥꯏꯅꯔꯤꯕꯅꯤ ꯃꯃꯤꯡ ꯂꯩꯔꯤꯕꯅꯤ ꯑꯃꯗꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯈꯪꯅꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅꯒ ꯂꯩꯔꯝꯗꯅ ꯑꯩ ꯁꯤꯒꯤ ꯅꯣꯔꯣꯛꯇꯒ ꯇꯥꯔꯕꯗꯤ ꯀꯩꯗꯧꯔ ꯀꯥꯅꯤ ꯑꯩꯕꯨ ꯇꯦꯡꯀꯤꯗꯒꯤ ꯀꯥꯕ ꯇꯝꯒꯗꯣꯔꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯣꯌꯨꯝꯕ ꯃꯣꯕꯥꯏꯜ ꯃꯦꯠꯂꯝꯕ ꯑꯗꯨ ꯃꯍꯥꯛ ꯇꯣꯛꯊꯣꯛꯂꯤ ꯊꯕꯛꯀ ꯋꯥꯅꯒ ꯁꯨꯔꯨꯕꯒ ꯃꯍꯥꯛ ꯇꯁꯦꯡꯅ ꯇꯨꯝꯅꯤꯡꯂꯤ ꯅꯣꯔꯣꯛꯀꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯀꯟꯅ ꯆꯨꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯌꯨꯝꯕ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯂꯣꯌꯨꯝꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯃꯍꯥꯛꯀꯤ ꯌꯦꯟ ꯁꯦꯟꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯊꯥꯡ ꯐꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯣꯌꯨꯝꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯣꯌꯨꯝꯕ ꯇꯨꯡꯗ ꯂꯩꯊꯣꯛꯂꯒ ꯀꯅꯥꯅꯣ ꯅꯪꯗꯤ ꯍꯩ ꯑꯩ ꯎꯗ꯭ꯔꯣ ꯐꯤꯃꯨ ꯁꯦꯠꯂꯒ ꯂꯥꯛꯏꯕꯁꯤ ꯅꯪ ꯎꯗ꯭ꯔꯣ ꯍꯣꯏꯅꯦ ꯅꯪ ꯐꯤꯃꯨ ꯁꯦꯠꯂꯤꯕꯨꯗꯤ ꯑꯩ ꯈꯪꯉꯤꯅꯦ ꯎꯏꯅꯦ ꯑꯗꯨꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯩ ꯑꯩꯁꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯤꯕꯅꯤꯅꯦ ꯂꯣꯏꯁꯜꯂꯨ ꯆꯠꯅꯕ ꯇꯧꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯗꯤ ꯂꯩꯕꯥꯛꯇ ꯀꯩꯗꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯍꯤꯡꯕ ꯃꯤꯅ ꯂꯩꯕꯥꯛꯇ ꯆꯠꯂꯦ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯃꯃꯥꯡꯉꯩꯗꯒ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯋꯥꯔꯤꯗ ꯀꯩꯗꯕꯨꯗꯤ ꯄꯪꯇꯥ ꯇꯥꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯃꯨꯅꯤꯔꯤꯁꯤꯁꯨ ꯅꯠꯇꯦ ꯃꯨꯅꯤꯔꯤꯁꯤ ꯑꯣꯏꯗꯅ ꯁꯔꯒ ꯄꯇꯥꯜ ꯑꯗꯒꯤ ꯑꯗꯨ ꯑꯗꯥ ꯅꯣꯔꯣꯛ ꯆꯠꯄ ꯉꯝꯕ ꯃꯤꯁꯨ ꯅꯠꯇꯦ ꯆꯣ ꯅꯪꯒꯤꯗꯣ ꯃꯤ ꯎꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨꯅꯦ ꯂꯣꯌꯨꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ ꯂꯥꯏꯁ꯭ꯔꯝꯒꯤꯗ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯒꯅꯦ ꯍꯪꯅꯔꯨꯔꯣ ꯃꯁꯤꯒꯤ ꯂꯣꯌꯨꯝꯕꯁꯤꯗꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯌꯦꯟ ꯀꯛꯂꯒ ꯂꯩꯔꯕꯅꯤꯅ ꯑꯩꯒꯁꯤ ꯌꯦꯔꯨꯟ ꯎꯔꯕ ꯀꯩꯅꯣꯝ ꯇꯧꯋꯤꯅꯤ ꯍꯩ ꯅꯪꯅ ꯍꯥꯏꯔꯤꯉꯩ ꯌꯥꯕ ꯌꯦꯟꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯆꯠꯅꯕ ꯇꯧꯁꯤ ꯃꯇꯝ ꯊꯦꯡꯈꯤꯅꯕꯅꯤ ꯀꯨꯏꯊꯔꯒ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯁꯔꯒꯗ ꯂꯩꯕꯥꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯩ ꯅꯪꯁꯦ ꯍꯧꯖꯤꯛ ꯁꯤꯔꯒꯗꯕꯅꯤ ꯅꯪꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯥꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯆꯠꯂꯁꯤ ꯅꯪꯒꯤ ꯊꯥꯡ ꯐꯦꯡꯕꯗꯣ ꯂꯣꯏꯁꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯣꯌꯨꯝꯕꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯊꯥꯡ ꯐꯦꯡꯂꯒ ꯂꯩꯔꯤꯕ ꯑꯩꯕꯨ ꯂꯣꯏꯁꯜꯂꯨ ꯆꯠꯁꯦ ꯍꯥꯏꯁꯤꯕꯨ ꯑꯩꯁꯤꯕꯨ ꯀꯃꯥꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯐꯔꯦꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯧꯒꯠꯂꯒ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯇꯁꯦꯡꯕꯒꯤꯗꯤ ꯂꯣꯌꯨꯝꯕꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯦꯝꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯂꯣꯌꯨꯝꯕꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯅꯗꯤ ꯈꯪꯂꯤꯕꯅꯤ ꯂꯣꯌꯨꯝꯕꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯄꯨꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝꯅ ꯂꯣꯌꯨꯝꯕꯅ ꯂꯥꯛꯑꯣꯅꯦ ꯆꯠꯁꯤ ꯂꯥꯛꯑꯣꯅꯦ ꯍꯥꯏꯗꯨꯅ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯁꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯆꯠꯂꯤꯉꯩ ꯁꯣꯔꯣꯛ ꯑꯗꯨ ꯌꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯇ꯭ꯔꯛ ꯑꯃꯅ ꯊꯣꯝꯂꯒ ꯄꯣꯗ꯭ꯔꯣꯛ ꯇꯛꯈꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯂꯣꯌꯨꯝꯕ ꯊꯋꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯗꯤ ꯂꯣꯌꯨꯝꯕꯅ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯈꯤꯗꯥꯏꯅꯦ ꯀꯔꯤꯝ ꯇꯧꯔꯝꯗ꯭ꯔꯤꯁꯤꯅ ꯍꯩ ꯂꯣꯌꯨꯝꯕ ꯍꯥꯏꯕ ꯕꯨꯗꯨ ꯅꯍꯥꯛ ꯍꯧꯖꯤꯛ ꯁꯤꯔꯕꯅꯤꯅꯦ ꯌꯦꯡꯉꯨꯇꯨ ꯅꯪꯒꯤ ꯅꯁꯥꯗꯤ ꯑꯁꯤꯗꯩꯁꯤꯗ ꯇ꯭ꯔꯣꯕꯣꯠ ꯃꯥꯏꯔꯦꯟ ꯇꯔꯕꯨꯖꯥ ꯋꯥꯇꯔꯃꯦꯂꯣꯟ ꯀꯥꯏꯕꯒꯨꯝ ꯀꯥꯏꯔꯤꯁꯤ ꯎꯗ꯭ꯔꯣ ꯆꯨꯝꯃꯤꯅꯦ ꯑꯩꯗꯤ ꯄꯨꯡꯇꯣꯏꯔꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯊꯋꯥꯏ ꯍꯥꯏꯕꯁꯤ ꯂꯩꯗꯤ ꯂꯩꯕ ꯖꯠ ꯑꯣꯏꯔꯦ ꯂꯩ ꯊꯋꯥꯏ ꯍꯥꯏꯕꯁꯤꯇ ꯅꯠꯇꯦ ꯅꯣꯔꯣꯛ ꯍꯥꯏꯕꯗꯨꯁꯨ ꯂꯩ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯅꯣꯔꯣꯛ ꯑꯩ ꯅꯣꯔꯣꯛꯇ ꯆꯠꯄ ꯇꯥꯔꯕ꯭ꯔꯣ ꯍꯩ ꯅꯣꯔꯣꯛꯇ ꯆꯠꯄ ꯅꯠꯇꯦꯅꯦ ꯅꯣꯔꯣꯛꯇ ꯂꯩꯒꯗꯧꯔꯤꯕꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯃꯨ ꯑꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯂꯥꯟꯊꯣꯔꯛꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯩ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯂꯥꯏ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛ ꯂꯥꯏꯔꯩꯕꯥꯛ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯆꯪꯒꯗꯧꯔꯤꯕꯁꯤꯅ ꯊꯋꯥꯏ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯌꯥꯏꯕꯤ ꯀꯣꯜ ꯍꯥꯏꯕꯗꯨꯗ ꯆꯪꯒꯗꯧꯔꯤꯕꯅꯤ ꯍꯩ
वा चबेंग चबेंग ngang kano mafam masi yorobadi aina chawba heli nangna taibang pada leiringeta wa pangang dang ngangbo haujikti sidi yaroi nangna wa ngangbo khudingi aina pari buli chai asina hajin duna kan gadoribani matamar duna hana harau guna nokpodo taraga aina su pena nukadoribani haujikti na ha yena khongbukum khongonba tare asom na harapada loyumbana ado ngai khone nangna aibu laknare nangna aibu phuna chaidana ado nangi papti kari oina phanggadoriba masi aingui oina khleini hai chalu mangthau nangga yena bangam saponti asom na haraga loyumba bu pudunu chatli asom lakpana loyumba mahanga chaliba lampi do losilakli chawraba ching amagi chingchep yausilakli chingchep ato jihak laungna ngam tharibani mardaki yengtharakpata mahana uribasi onthokpa saktam haibaduni mahana hojik uribasi maina brang laungna saraba ngangsang ngangnaba leibak aduta makut tungoina pullaba miyui kaya mamai nontha leplaga leiri mafi maror ise shagaiduna madu ubada luyumbana swaista leiriba singina kanba makangi lan phano kari torubagino kanba landa pharibano hai makhoi lan pha ma natene makhoi asini norokta leiba mi haibado makhoi makuna toruriba thabak adugi matungina norokta leibani mafam masidi ngahaki oina palambagi wani masidi gidi horen chaw sanglaba laimu ama lakadoribani maduna mana tawkhriba phatraba thabak sing adugi mahai phol oina mana chatkadaba lambi sing ado lautorkadoribani serial number 25 adudi shaiba lambi asida chatlu haidan laurkadoribani ado aina fam masida yenganbagi kari kanaba khangdasu yaraba poni ihi hoini chumini khangdasu yaraba poni haibadi nangna samak leigadoribani na ilai laina duma khanglagani haiba natro aidi karigi nurok asida leigadoriba hai lalo madugi maram takelo asomna haraga laimu aduna loyumbabu jaga amada puri matamaduta loyumbana karino siri imam mamine aina chalibasibu kadaidano nanga chalibasiro mpamadani se sire hipu aina nangonda hojik thawung ama talakani hariba thawung asi tawung matamda nahana karigidamakta norokta leigadoribano haibatu nahana khangjaragani maram khangdana pangwa wabasisu wabong khangdabani maramdo khangaga waune ko asumna haraga loyumbabu hiphalli masidagiti laimu aduna mahaki mathakta phi amabu kupsalakli loyumbana hojik leiribasi maikai mari punamak yamna sumna mamna koisilibani phaglangna haibadi hojik mahanga leiribase ku amagi manungda haibadi box amagi manungda leibugum tawribani loyumbana akoibado kolei leidru jenakpata ahoba khana leiri maruda maina barang chakribani ngangsang ngangna marudagi chawraba musin muba kiraba mamila ngangsang ngangba lin kayabu thuraktuna mongodi yengdu leiribani madu ubada loyumbana kiyeduna hai laimu ibungo aisi linna chiklaka siba tarene haiduna yamna kana laurokli matamaruda laimu aduna karimata tawroi tumina ngak layu aduga nahana namit usinbaga haujik nahakse kari manam ngam pham masta laklibano haibado khanglagani hairi masiki matung loyumba mahak mamit ado tapna usilli maana he usinbaga tawriba thabak asiti mahakse mana kallingegi matamda haibadi hinglingegi matamda yen ka khibagi matam adudani mahaki masa amana yamna kanna yenado sem saduna hatuna yamna kanna semli aduga mahaki hek manaktana haujik loyumba leplaga leiri matam maruta mahaki mamangda yen kakna leiriba loyumba aduna yengondagi chawraba yen ababu puthurukli yen aduna sire masado kanna paisilakano ai nabana ngawre haduna lauri loyumba yengi marun khangakpada khangprek khang kinone yela sidi mirun ngagidana asomna khalaga leiri ngai loyumbana hai khongnu le nangbo taning dene asomna hairi adubu tawriba sing adubu lepnu jingliba loyumbana mai wakhadari khonglibo ere khan malene aina tawriba sibu karino
ꯑꯩꯅ ꯁꯤꯗ ꯂꯦꯞꯄ ꯂꯩꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩ ꯑꯃꯅ ꯌꯦꯟ ꯑꯁꯤꯕꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯂꯣꯌꯨꯝꯕꯅ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯎꯇꯨꯞ ꯑꯃꯅ ꯌꯦꯟ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯑꯃꯨꯛꯇꯪ ꯊꯣꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯦꯟꯅ ꯑꯌꯣꯏꯃ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯁꯥꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯀꯔꯤꯅꯣꯅꯦ ꯌꯦꯟ ꯑꯁꯤꯅ ꯑꯌꯣꯏꯃ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯌꯦꯡꯉꯨꯗ ꯂꯩꯔꯤꯕ ꯌꯦꯟꯁꯤꯡ ꯑꯗꯨꯅ ꯃꯈꯦ ꯃꯔꯥꯡ ꯍꯧꯗꯨꯅ ꯌꯦꯟ ꯍꯥꯠꯂꯦ ꯃꯤ ꯍꯥꯠꯂꯦ ꯌꯦꯟ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯁꯤꯔꯒꯅꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯍꯥꯠꯀꯅꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯗꯨ ꯃꯌꯥꯝꯗꯨ ꯇꯥꯔꯨꯕꯗ ꯂꯣꯌꯨꯝꯕ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯅ ꯇꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯑꯃꯗꯤ ꯌꯦꯟ ꯁꯦꯝꯂꯤꯕ ꯂꯣꯌꯨꯝꯕꯗ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯒ ꯃꯍꯥꯛ ꯃꯁꯥꯗꯣ ꯍꯧꯖꯤꯛ ꯃꯥꯏꯀꯩ ꯃꯔꯤꯅ ꯀꯣꯏꯁꯤꯜꯂꯕ ꯂꯩꯕꯥꯛꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯕ ꯀꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯈꯪꯂꯝꯂꯒꯅꯤ ꯈꯜꯂꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯔꯣꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯃꯔꯣꯟ ꯈꯪꯗꯕꯗꯒꯤ ꯍꯥꯠꯈꯤꯕ ꯌꯦꯟꯁꯤꯡ ꯑꯗꯨꯒꯤ ꯄꯥꯞꯅ ꯅꯍꯥꯛ ꯍꯧꯖꯤꯛꯁꯦ ꯂꯩꯔꯝꯂꯦꯟ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡꯒꯤꯁꯤꯗꯤ ꯅꯣꯔꯣꯛꯇ ꯇꯥꯔꯤꯕꯅꯤ ꯈꯪꯒꯗꯔꯥ ꯂꯥꯎ ꯉꯁꯥꯏ ꯃꯌꯥꯝ ꯑꯃ ꯐꯣꯔꯗ ꯂꯩꯍꯧꯔꯤꯕꯗꯣ ꯑꯗꯨꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯒ ꯅꯣꯔꯣꯛꯇ ꯂꯩꯒꯗꯧꯔꯤꯕꯁꯤꯗꯤ ꯌꯦꯟ ꯍꯥꯠꯂꯨꯕꯒꯤ ꯄꯥꯞ ꯑꯣꯏꯔꯦ ꯐꯩ ꯂꯩꯒꯦ ꯅꯣꯏꯅꯅꯦ ꯂꯩꯌꯨ ꯍꯥꯏꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯩ ꯂꯩꯒꯦ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯕꯨ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯅꯣꯔꯣꯛꯇ ꯂꯩꯔꯤꯕ ꯂꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯌꯥꯝ ꯈꯨꯗꯤꯡꯃꯛꯁꯨ ꯍꯌꯦꯡ ꯅꯈꯣꯏꯅ ꯁꯤꯔꯕ ꯃꯇꯝꯗ ꯅꯣꯔꯣꯛꯇ ꯂꯩꯕ ꯑꯣꯏꯁꯅꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯂꯣꯌꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯗꯒ ꯑꯣꯟꯁꯤꯜꯂꯒ ꯁꯥꯞꯀ ꯇꯧꯏ ꯅꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯔꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯣꯔꯣꯛ ꯌꯧꯔꯤ ꯃꯌꯥꯝꯅ ꯄꯔꯦꯡ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯌꯨꯝꯕ ꯄꯨꯁꯤꯜꯂꯛꯂꯤ ꯃꯩꯅ ꯕ꯭ꯔꯪ ꯆꯥꯛꯇꯨꯅ ꯁꯥꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯄꯨꯁꯤꯜꯂꯛꯄꯗ ꯂꯣꯌꯨꯝꯕ ꯁꯥꯕꯅ ꯉꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯑꯩꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯆꯥꯛꯊꯦꯛꯄꯒꯨꯝ ꯃꯆꯦꯠ ꯀꯦꯟꯕ ꯍꯧꯔꯛꯂꯤ ꯉꯥꯡꯉ ꯂꯩꯒꯅꯨ ꯅꯈꯨꯠꯇꯨ ꯄꯤꯔꯧꯁꯤ ꯑꯁꯨꯝꯅ ꯈꯥꯏꯔꯒ ꯂꯣꯌꯨꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯨꯡꯑꯣꯏꯅꯅ ꯄꯨꯜꯂꯤ ꯂꯣꯌꯨꯝꯕ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯦ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯨꯝꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯇꯨꯡꯑꯣꯏꯅꯅ ꯄꯨꯜꯂꯤꯕ ꯑꯗꯣ ꯃꯍꯥꯛ ꯂꯦꯞꯄꯒ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯌꯥꯝꯅ ꯋꯥꯔꯛꯈꯤ ꯑꯗꯨꯒ ꯁꯥꯕꯅꯁꯨ ꯃꯁꯥꯗꯣ ꯉꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯗꯨ ꯂꯣꯌꯨꯝꯕꯁꯨ ꯇꯥꯔꯤꯕꯅꯤ ꯃꯗꯨꯗ ꯂꯣꯌꯨꯝꯕꯁꯨ ꯁꯥꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯂꯥꯎꯒꯅꯨꯅꯦ ꯇꯥꯅꯤꯡꯗꯦꯅꯦ ꯅꯈꯣꯏꯗ ꯑꯗꯨꯝꯅ ꯂꯥꯎꯔꯤꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯂꯕ ꯌꯦꯟꯁꯤꯡ ꯑꯗꯨꯅꯁꯨ ꯂꯥꯎꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯈꯤꯗꯦ ꯐꯔꯦ ꯅꯪ ꯂꯥꯎꯕꯗ ꯋꯥꯔꯝꯂꯒꯅꯤ ꯑꯗꯨꯅ ꯂꯥꯎꯕꯗ ꯐꯅꯅꯕ ꯑꯩ ꯅꯪꯕꯨ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯀꯩꯅꯣꯝ ꯇꯧꯕꯤꯔꯛꯀꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕꯒꯤ ꯃꯀꯣꯛꯇ ꯆꯥꯎꯔꯕ ꯎꯇꯨꯞ ꯑꯃꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯣꯝꯂꯛꯄꯗ ꯂꯣꯌꯨꯝꯕ ꯒ꯭ꯌꯥꯟ ꯉꯥꯎꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯒꯤ ꯃꯁꯥꯗꯣ ꯂꯥꯏꯃꯨꯛ ꯑꯗꯨꯅ ꯁꯨꯔꯣ ꯂꯥꯛꯇꯨꯅ ꯃꯩꯅ ꯄꯤꯗꯤꯛ ꯁꯧꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯏ ꯂꯣꯌꯨꯝꯕ ꯈꯪꯏ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯉꯥꯡꯕ ꯁꯛꯄ ꯀꯩꯗꯧꯕ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗ꯭ꯔꯤ ꯃꯁꯥꯗꯣ ꯄꯨꯡꯇꯠ ꯄꯠꯊꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯃꯍꯥꯛꯁꯦ ꯃꯩꯅ ꯄꯤꯗꯤꯛ ꯁꯧꯗꯨꯅ ꯂꯩꯔꯤꯕ ꯃꯩ ꯃꯍꯤ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯂꯨꯞꯁꯜꯂꯤ ꯂꯥꯏꯃꯨꯛ ꯑꯗꯨꯅ ꯑꯗꯨꯃ ꯂꯨꯞꯁꯜꯂꯛꯄꯗ ꯂꯣꯌꯨꯝꯕ ꯃꯍꯥꯛ ꯁꯥꯃꯟꯈ꯭ꯔꯗꯨꯅ ꯃꯁꯥꯗꯣ ꯐ꯭ꯔꯪ ꯆꯣꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯂꯧꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯂꯦꯞꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯉꯥꯎꯔꯝꯕ ꯆꯤꯛꯂꯝꯕ ꯁꯥꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯑꯃꯨꯛ ꯍꯟꯊꯔꯛꯂꯤ ꯂꯥꯏꯃꯨꯛ ꯑꯗꯨꯅ ꯅꯪꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯂꯣꯌꯨꯝꯕꯅ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯉꯤ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯅꯪꯒꯤ ꯅꯌꯨꯝꯅꯤꯅꯦ ꯅꯍꯥꯛꯅ ꯂꯝ ꯍꯦꯜꯂꯨꯕꯒꯤ ꯆꯩꯔꯥꯛ ꯐꯪꯖꯕꯒꯤ ꯋꯥꯅꯤ ꯅꯈꯣꯏ ꯑꯍꯤꯡꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯈꯤꯕ ꯉꯥꯛꯇꯅꯤ
ꯌꯦꯡꯉꯨꯇꯨ ꯑꯥꯗ ꯂꯩꯔꯤꯕꯁꯤ ꯎꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯗꯣꯝ ꯃꯤꯠ ꯊꯤꯟꯗꯨꯅ ꯅꯣꯡꯃꯗꯣꯟ ꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯗꯣꯟ ꯃꯊꯛ ꯑꯗꯨꯗ ꯐꯖꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯃꯗꯤ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯇꯔꯨ ꯇꯔꯨꯕ ꯁꯛꯇꯝ ꯀꯌꯥ ꯎꯕ ꯐꯪꯂꯤ ꯃꯗꯨꯗꯩꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯖꯔꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕꯅ ꯀꯔꯤꯅꯣ ꯑꯁꯤꯅ ꯑꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯀꯥꯡꯕꯨꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯃꯨ ꯑꯗꯨꯅ ꯃꯥꯅꯤ ꯃꯈꯣꯏꯁꯦ ꯄꯥꯞ ꯂꯩꯇꯕ ꯈꯪꯕ꯭ꯔꯥ ꯁꯔꯒ ꯌꯧꯈ꯭ꯔꯕ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡꯅꯤ ꯅꯪꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯣꯔꯣꯛ ꯀ꯭ꯂꯥꯁꯀꯤ ꯐꯦꯃꯤꯂꯤ ꯃꯤ ꯂꯥꯎ ꯃꯌꯥꯝꯅ ꯑꯁꯣꯝꯅ ꯆꯠꯂꯤꯁꯦ ꯁꯤꯗ ꯌꯥꯎꯔꯣ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯤꯡꯗꯨꯅ ꯄꯨꯔꯤ ꯂꯣꯌꯨꯝꯕꯅ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯁꯤꯕꯣ ꯑꯩꯅꯦ ꯉꯁꯤꯅꯦ ꯏ ꯀꯔꯛꯇꯅ ꯂꯥꯏꯒ ꯂꯣꯏ ꯐꯨꯂꯛꯀꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯃꯨ ꯑꯗꯨꯅ ꯍꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯉꯁꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯟꯇꯛꯃꯨꯛꯀ ꯋꯥ ꯍꯦꯛ ꯉꯥꯡꯉꯛꯄꯗ ꯎꯔꯕꯔꯥ ꯑꯩꯅ ꯄꯥꯏꯔꯤꯕ ꯇꯤꯡꯈꯪ ꯄꯥꯟꯕ ꯌꯣꯠꯆꯩ ꯑꯁꯤꯅ ꯅꯅꯪꯒꯟ ꯑꯗꯨꯗ ꯍꯥꯏꯖꯤꯟꯗꯨꯅ ꯀꯟꯒꯗꯕꯅꯤ ꯆꯠꯂꯣ ꯃꯌꯥꯝ ꯆꯠꯂꯤꯕꯁꯤꯗ ꯌꯥꯎꯁꯤꯜꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯂꯣꯌꯨꯝꯕꯅ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯀꯥꯏꯔꯕꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯒ ꯂꯩꯃꯨ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯇꯤꯡꯈꯪ ꯄꯥꯟꯕ ꯌꯣꯠꯆꯩ ꯑꯗꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯀꯟꯗ ꯀꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯂꯕꯁꯨ ꯐꯨꯔꯛꯂꯤꯕ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜꯗꯤ ꯃꯅꯪꯒꯟꯗ ꯑꯗꯨꯃꯛ ꯐꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯨꯝꯕꯅ ꯈꯪꯂꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯈꯣꯏꯗ ꯐꯨꯔꯛꯄ ꯃꯇꯝꯗ ꯅꯥꯍꯟꯅꯤꯡꯕ ꯖꯒꯥ ꯑꯃꯗ ꯅꯥꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯌꯨꯝꯕ ꯑꯩ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯃꯨ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯌꯨꯝꯕꯕꯨ ꯑꯃꯨꯛ ꯍꯧꯒꯠꯍꯟꯗꯨꯅ ꯆꯠꯍꯜꯂꯤ ꯂꯣꯌꯨꯝꯕꯅ ꯑꯩꯕꯨ ꯃꯤꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯁꯤꯒꯤ ꯂꯩꯃꯨꯁꯤ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯂꯣꯌꯨꯝꯕꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯩꯁꯦ ꯊꯋꯥꯏ ꯃꯔꯦꯜ ꯑꯣꯜꯂꯕꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯈꯔ ꯐꯪꯖꯂꯕꯁꯨ ꯁꯤꯕꯗꯤ ꯅꯥꯏꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯊꯣꯛꯂꯕꯁꯨ ꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯔꯒ ꯇꯥꯏꯕꯪꯄꯥꯟꯗ ꯐꯥꯎꯒꯠꯄꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯑꯗꯨꯅ ꯈꯪꯒꯅꯤ ꯃꯁꯤꯒꯤ ꯂꯩꯃꯨꯁꯤ ꯍꯥꯏꯗꯨꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯆꯠꯂꯤꯕꯅꯤ ꯂꯣꯌꯨꯝꯕꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠ ꯃꯩꯅ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯩ ꯃꯍꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯂꯣꯌꯨꯝꯕꯒꯤ ꯍꯦꯛ ꯌꯦꯠ ꯊꯪꯕ ꯅꯥꯀꯜꯗꯅ ꯂꯩꯃꯨ ꯑꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯉꯥꯛꯇꯨꯅ ꯆꯠꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯂꯩꯃꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯁꯤꯟꯅꯕ ꯁꯥꯗꯨꯅ ꯇꯛ ꯂꯥꯎꯅ ꯊꯦꯡꯉꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯂꯩꯃꯨ ꯑꯗꯨꯗ ꯊꯦꯡꯕ ꯏꯟꯕ ꯆꯠꯄ ꯌꯦꯡꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯨ ꯑꯗꯨꯅ ꯍꯩ ꯆꯪꯁꯤꯜꯂꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯈꯪꯂꯤ ꯂꯩꯃꯨ ꯑꯁꯤ ꯃꯍꯥꯛꯅ ꯏꯟꯕ ꯄꯥꯏꯕ ꯑꯃꯗꯤ ꯐꯨꯕꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯣꯌꯨꯝꯕꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ ꯂꯩꯃꯨ ꯑꯩꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛꯀꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩ ꯃꯐꯝꯗꯨ ꯌꯧꯔꯒ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯣꯌꯨꯝꯕꯅ ꯃꯈꯣꯡ ꯑꯗꯣ ꯂꯧꯁꯤꯟꯅꯗꯨꯅ ꯈꯨꯗꯤꯊꯤꯕ ꯁꯥꯔꯒ ꯂꯩꯃꯨ ꯑꯗꯨꯗ ꯍꯥꯏꯖꯤꯟꯗꯨꯅ ꯊꯣꯝꯖꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯨ ꯑꯗꯣ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯅꯥꯀꯜ ꯑꯗꯨꯗꯒꯤ ꯃꯩꯒꯤ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯔꯤꯕ ꯃꯩꯒꯤ ꯀꯣꯝ ꯑꯗꯨꯗ ꯆꯕꯨꯛ ꯂꯥꯎꯅ ꯇꯥꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯨ ꯑꯗꯣ ꯁꯥꯗꯨꯅ ꯃꯩ ꯃꯍꯤ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯗꯨꯅ ꯕꯨꯔꯣꯡ ꯆꯣꯡꯂꯤ ꯃꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕꯅ ꯇꯁ ꯂꯥꯏꯁꯨ ꯁꯥꯕ ꯈꯪꯄꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯃꯨ ꯑꯗꯣ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯥꯏꯗ ꯀꯥꯈꯠꯂꯛꯂꯤ ꯍꯥꯏꯕꯗꯤ ꯂꯣꯌꯨꯝꯕꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯨ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯂꯣꯌꯨꯝꯕ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯏꯟꯊꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯂꯩꯃꯨ ꯑꯗꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯒ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯏꯟꯊꯔꯛꯂꯤꯕꯗꯨꯗꯤ ꯅꯪꯒꯤ ꯁꯤꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯂꯥꯎ ꯅꯪꯁꯨ ꯏꯟꯊꯒꯦ ꯂꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯄꯗ ꯁꯣꯏꯕꯗꯒꯤ ꯈꯣꯡꯁꯤ ꯂꯧꯁꯤꯟꯅꯗꯨꯅ ꯇꯨꯕꯗꯒꯤ ꯅꯉꯣꯟꯗ ꯊꯣꯝꯈꯤꯕꯅꯤ ꯑꯗꯒꯤ ꯅꯪꯅ ꯃꯁꯥꯒ ꯇꯥꯖꯕꯅꯤ ꯂꯥꯏ ꯑꯣꯏꯔꯒ ꯄꯥꯏꯕꯁꯨ ꯍꯩꯇꯕ ꯁꯠ ꯂꯥꯎꯅ ꯄꯥꯏꯈꯠꯂꯛꯄ ꯌꯥꯗ꯭ꯔꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯀꯗꯔ ꯐꯗꯔ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥꯅꯤꯅꯦ ꯌꯦꯟ ꯃꯌꯥꯝ ꯍꯜꯂꯛꯄꯒꯤ ꯍꯧꯅꯕ ꯅꯀꯣꯛꯀ ꯂꯩꯈꯠꯂꯦꯅꯦ ꯅꯪ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯂꯣꯌꯨꯝꯕꯒꯤ ꯊꯃꯣꯏꯗ ꯈꯟꯖꯩ
ꯑꯩꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯪꯍꯥꯏꯗ ꯍꯥꯏꯖꯟꯕꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯊꯣꯡ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯁꯔꯨ ꯁꯔꯥꯡ ꯑꯃꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯒꯤ ꯃꯅꯨꯡꯂꯣꯝꯗꯅ ꯉꯪꯁꯪ ꯉꯪꯅ ꯃꯩꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯄꯒꯨꯝꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕꯅ ꯆꯠꯃꯤꯟꯅꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒꯅ ꯑꯩꯈꯣꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯒꯗꯕꯅꯣ ꯍꯥꯟꯅ ꯍꯥꯏꯔꯛꯎꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯋꯥꯕ ꯍꯧꯒꯦꯕ ꯍꯩ ꯃꯐꯝ ꯑꯁꯤꯗ ꯆꯪꯕꯒ ꯑꯣꯏꯔꯝꯒꯗꯧꯔꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯑꯣꯏꯕ ꯌꯣꯠꯀꯤ ꯄꯣꯂꯥꯡ ꯑꯃꯃꯝꯗ ꯍꯥꯞꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯌꯣꯠꯀꯤ ꯄꯣꯂꯥꯡ ꯑꯗꯨꯗ ꯅꯈꯣꯏꯁꯤ ꯆꯍꯤ ꯃꯁꯤꯡ ꯈꯪꯗꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯀꯩꯁꯨ ꯋꯥꯔꯣꯏꯅ ꯋꯥꯔꯣꯏ ꯀꯥꯏꯅ ꯌꯣꯠꯀꯤ ꯄꯣꯂꯥꯡ ꯑꯗꯨꯗ ꯅꯈꯣꯏꯁꯤ ꯂꯩꯈ꯭ꯔꯦ ꯀꯥꯏꯅ ꯇꯣꯛꯀꯗꯕ ꯅꯠꯇꯦ ꯄꯣꯂꯥꯡ ꯑꯗꯣ ꯃꯩꯅ ꯉꯪꯁꯪ ꯉꯪꯅ ꯏꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯂꯥꯡꯅꯤ ꯍꯥꯏꯔꯤꯕ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯁꯤ ꯊꯦꯡꯉꯨ ꯈꯨꯗꯤꯡꯃꯛꯇ ꯄꯪꯁꯥꯗ ꯁꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯇ ꯅꯈꯣꯏ ꯑꯁꯤ ꯆꯥꯎꯔꯕ ꯁꯥ ꯀꯩ ꯃꯔꯛꯇ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯁꯥꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯍꯥꯏꯒꯠꯇꯨꯅ ꯅꯈꯣꯏꯁꯤ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯑꯁꯥꯕ ꯏꯁꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡ ꯇꯥꯒꯗꯧꯔꯤꯕꯅꯤ ꯇꯧ ꯅꯣꯏꯒꯤ ꯅꯈꯨꯠ ꯆꯜꯂꯕꯅꯦꯅ ꯅꯣꯏ ꯇꯧꯔꯣꯀꯣ ꯅꯪꯅꯁꯨ ꯅꯪꯒꯤ ꯅꯈꯨꯠ ꯆꯜꯂꯕꯅꯦꯗꯅ ꯌꯦꯟ ꯃꯌꯥꯝ ꯑꯃ ꯍꯥꯠꯈ꯭ꯔꯤꯕꯗꯨꯗꯤ ꯌꯥꯔꯦꯗ ꯍꯦꯛ ꯇꯧꯕꯨ ꯌꯦꯟ ꯅꯪꯗꯤ ꯌꯦꯟ ꯆꯥꯗ꯭ꯔꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯌꯦꯟ ꯆꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯨꯗ ꯂꯥꯏꯃꯨ ꯅꯈꯣꯏꯁꯨ ꯀꯜꯂꯤꯉꯩ ꯑꯩꯅ ꯀꯜꯂꯤꯉꯩꯗꯗꯤ ꯂꯥꯏꯑꯣꯡꯗꯅ ꯌꯦꯟꯕꯤ ꯀꯜꯂꯨ ꯌꯦꯟꯕꯥ ꯀꯜꯂꯣ ꯌꯦꯔꯨꯝ ꯀꯜꯂꯣꯗ ꯌꯥꯝ ꯀꯜꯍꯟꯕꯗꯥꯏꯅꯦ ꯕꯨꯗꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯏꯃꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯇꯤꯃꯨ ꯂꯥꯏꯃꯨ ꯍꯥꯏꯗꯅ ꯃꯤ ꯈꯔꯣꯕ ꯂꯥꯏ ꯈꯔꯣꯕ ꯍꯥꯏꯗꯣ ꯀꯔꯤ ꯀꯥꯟꯗꯕꯗ ꯑꯗꯣ ꯇꯥ ꯂꯥꯏꯃꯨ ꯃꯌꯥꯝꯁꯨ ꯃꯊꯪ ꯆꯪꯅꯔꯤ ꯋꯥꯍꯪ ꯍꯪꯉ ꯊꯥꯖꯟꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯇꯧꯔꯤ ꯑꯗꯣ ꯉꯥꯏꯈꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯊꯣꯛꯄ ꯌꯥꯒꯗ꯭ꯔꯣ ꯅꯪꯗꯤ ꯑꯩ ꯂꯧ ꯂꯥꯛꯄꯅꯤꯅ ꯈꯔ ꯈꯪꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩ ꯇꯥꯏꯕꯪꯄꯥꯟꯗ ꯍꯟꯈꯤꯒꯗꯒꯦꯗꯣ ꯑꯃꯨꯛꯀ ꯇꯥꯛꯎꯅꯤ ꯑꯗꯨꯒꯨꯝꯕ ꯀꯔꯞꯁꯟꯒꯤ ꯊꯕꯛ ꯂꯩꯔꯤꯕꯥꯛ ꯑꯁꯤꯗ ꯌꯥꯗꯦ ꯈꯪꯂꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯒꯅꯤ ꯅꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅꯅꯤ ꯅꯍꯥꯛꯅ ꯉꯁꯤ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯗꯨ ꯂꯥꯏꯃꯨ ꯑꯩ ꯅꯉꯣꯟꯗ ꯀꯔꯞꯁꯟ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯅꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯃꯔꯣꯝꯗ ꯌꯦꯡꯉꯨ ꯑꯩꯁꯦ ꯄꯥꯈꯪꯅꯤ ꯑꯗꯨꯁꯨꯅꯦ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯑꯃ ꯀꯣꯏꯔꯤꯕ ꯅꯠꯇꯦꯅꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯦ ꯀꯥꯏꯅ ꯏꯃꯥ ꯍꯣꯏꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯏꯃా ꯍꯣꯏꯅ ꯑꯩꯕꯨ ꯀꯧꯔꯗꯨꯅ ꯀꯞꯄꯗꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤꯗꯨꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯕꯗꯨꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯅꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯀꯞꯄ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ ꯃꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯃꯣꯏꯗꯤ ꯌꯦꯟ ꯍꯥꯠꯄꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯌꯦꯟ ꯍꯥꯠꯄ ꯉꯥꯛꯇꯅ ꯄꯥꯞ ꯆꯦꯟꯕ ꯅꯠꯇꯦꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯌꯦꯡꯉꯨ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯌꯦꯟ ꯍꯥꯠꯂꯨꯕꯒꯤ ꯉꯥꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯅꯨꯄꯤ ꯍꯥꯠꯂꯨꯕ ꯑꯃꯗꯤ ꯊꯕꯛꯇ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯇꯧꯔꯨꯕ ꯃꯤ ꯉꯥꯛꯇꯅꯤ ꯂꯥꯛꯂꯤꯕꯁꯤ ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯟ ꯍꯥꯠꯄ ꯃꯤ ꯉꯥꯛꯇꯅ ꯈꯜꯂꯨꯔꯤꯕꯅꯤꯅꯦ ꯑꯗꯣ ꯉꯥꯏꯈꯣꯔꯦ ꯂꯥꯏꯃꯨ ꯅꯪꯁꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯑꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯩꯅꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯂꯥꯏ ꯑꯩꯈꯣꯏꯅꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ ꯇꯨ ꯅꯪ ꯀꯧꯔꯛꯑꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛꯀꯗꯤ ꯌꯥꯎ ꯀꯩꯗꯧꯔꯒꯦ ꯑꯩ ꯇꯥꯏꯕꯪꯄꯥꯟꯗ ꯌꯥꯝꯅ ꯍꯟꯅꯤꯡꯉꯤ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯂꯣꯌꯨꯝꯕꯅ ꯒꯤꯔꯤ ꯇꯛꯂꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤ나 ꯃꯇꯝ ꯈꯔ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯌꯥꯕꯕꯨꯗꯤ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯣ ꯑꯗꯒꯤ ꯑꯩ ꯅꯪꯕꯨ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯂꯧꯊꯣꯛꯄ ꯂꯥꯛꯀꯦ ꯑꯗꯨꯒ ꯅꯪ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯅꯁꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯄꯣꯠ ꯑꯁꯤ ꯅꯍꯥꯛꯅ ꯌꯥꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯦ ꯈꯪꯉꯨ ꯍꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯁꯦꯕ ꯀꯔꯤ ꯊꯕꯛꯅꯣꯕ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ
ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯅꯍꯨꯠ ꯁꯤꯟꯗꯨꯅ ꯅꯨꯔꯨꯛꯀꯤ ꯀꯣꯝ ꯑꯁꯤꯗ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯒꯦ ꯅꯪ ꯃꯁꯤꯗ ꯌꯥꯔꯕ꯭ꯔꯣ ꯑꯦ ꯅꯪꯗꯤ ꯁꯤꯡꯕ ꯃꯥꯜꯂꯒ ꯌꯥꯝꯅ ꯄꯪꯉꯤꯅ ꯅꯨꯔꯨꯛꯀꯤ ꯀꯣꯝꯗꯕꯨ ꯂꯩꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅꯕꯨ ꯂꯩꯔꯕꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯩ ꯃꯥꯟꯅꯗꯦ ꯑꯩꯅ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯌꯥꯏ ꯍꯥꯏꯕꯗꯪ ꯌꯥꯏ ꯍꯥꯏꯌꯨ ꯑꯗꯨꯒꯅꯦ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯒꯦ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯂꯣꯌꯨꯝꯕꯗ ꯍꯥꯏꯔꯛꯄꯗ ꯂꯣꯌꯨꯝꯕ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯩ ꯌꯥꯔꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕ ꯃꯍꯥꯛ ꯍꯟꯈꯤꯒꯦ ꯇꯧꯏ ꯃꯗꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯂꯣꯌꯨꯝꯕꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯀꯔꯟ ꯇꯥꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯆꯪꯉꯨ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯌꯣꯅ ꯍꯥꯏꯕ ꯅꯠꯇ꯭रो ꯅꯪ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯈ꯭ꯔꯕꯗꯤ 이번에는 하이너리버시 아다 겟 ngak리바 니파 아스는 로이 ꯈꯪꯉꯣꯏꯗ꯭ꯔꯣ ꯃꯁꯤꯗꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕꯕꯨ ꯁꯣꯔꯣ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯐꯗꯤ ꯐꯔꯥ ꯊꯥꯗꯕꯒꯨꯝ ꯂꯩꯃꯥꯏ ꯑꯗꯨꯗ ꯕꯣꯗ꯭ꯔꯣꯞ ꯂꯥꯎꯅ ꯊꯥꯗꯩ ꯂꯣꯌꯨꯝꯕꯅ ꯁꯤꯔꯤꯅꯦ ꯍꯦ ꯊꯣꯔꯥꯏ ꯃꯆꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯊꯣꯡ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯣꯌꯨꯝꯕꯅ ꯑꯩ ꯀꯔꯤꯝꯇ ꯃꯔꯥ ꯂꯩꯕ ꯅꯠꯇꯦ ꯑꯁꯤꯒꯤ ꯂꯥꯏꯃꯨ ꯑꯁꯤꯅ ꯑꯩꯕꯨ ꯐꯥꯔꯒ ꯁꯤꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯃꯥꯅ ꯍꯥꯏꯕꯗꯤ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯣꯌꯨꯝꯕꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯡ ꯁꯪꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯂꯣꯌꯨꯝꯕꯗ ꯅꯍꯥꯛꯁꯤꯗꯤ ꯑꯣꯏꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯡꯕ ꯃꯤꯅꯤꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯆꯪꯍꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯑꯩꯁꯤ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯊꯣꯛꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯔꯤ ꯄꯣꯠꯅꯤꯗ ꯂꯥꯏꯃꯨ ꯑꯁꯤꯅ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯁꯤꯟ ꯏꯟꯅꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯦꯕ ꯁꯤ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯄꯨꯔꯛ ꯄꯨꯔꯛ ꯆꯥꯛꯆꯗꯨꯅ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ ꯃꯅꯨꯡ ꯌꯧꯔꯛꯄꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯂꯣꯌꯨꯝꯕ ꯆꯪꯁꯤꯟꯕ ꯐꯥꯎꯕ ꯉꯝꯗꯅ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯄꯤꯛꯂꯕ ꯌꯣꯠꯀꯤ ꯄꯣꯂꯥꯡ ꯑꯃꯃꯝꯗ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯟꯈꯠꯇꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯌꯥꯡ ꯏꯀꯪ ꯀꯪꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨ ꯂꯣꯌꯨꯝꯕꯒꯤ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯕꯅꯤ ꯃꯗꯣ ꯌꯦꯟ ꯄꯣꯂꯥꯡꯗ ꯌꯦꯟꯁꯤꯡꯅ ꯀꯟꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯃꯒ ꯑꯃꯒ ꯆꯦꯆꯥ ꯆꯦꯆꯥ ꯉꯪꯅꯕꯒꯤ ꯈꯣꯟꯖꯦꯜꯗꯒꯤꯁꯨ ꯍꯦꯟꯅ ꯍꯧꯔꯤꯕꯅꯤ ꯃꯗꯨ ꯎꯔꯨꯕꯗ ꯂꯣꯌꯨꯝꯕꯅ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯌꯣꯠꯀꯤ ꯄꯣꯂꯥꯡ ꯑꯁꯤꯗ ꯍꯥꯞꯂꯒ ꯊꯝꯂꯤꯕ ꯑꯦ ꯑꯁꯣꯝꯇꯪꯕ ꯅꯥꯀꯜ ꯑꯁꯤꯗꯤ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯔꯤꯕ ꯃꯩ ꯑꯁꯤꯗ ꯂꯨꯞꯈ꯭ꯔꯦ ꯂꯨꯞꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯂꯥ ꯊꯥꯡꯀꯠꯂꯦꯅꯦ ꯅꯥꯀꯜ ꯑꯃꯗꯅ ꯄꯨꯔꯣꯡ ꯄꯨꯔꯣꯡ ꯁꯧꯔꯕ ꯏꯁꯤꯡ ꯃꯥꯜꯂꯤ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯗꯨꯅ ꯍꯩꯖꯤꯜꯂꯤ ꯑꯁꯨꯝꯅ ꯂꯣꯌꯨꯝꯕꯅ ꯌꯦꯡꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯃꯅ ꯍꯩ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯅꯪ ꯍꯣꯔꯔ ꯃꯨꯚꯤ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯂꯥꯎ ꯁꯨꯅꯥꯀꯟ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯆꯪꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯂꯣꯌꯨꯝꯕꯅ ꯂꯥꯎꯔꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯑꯗꯨꯕꯨ ꯂꯣꯌꯨꯝꯕꯅ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯐꯥꯖꯤꯟꯗꯨꯅ ꯌꯥꯟꯗꯨꯅ ꯃꯍꯥꯛ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯉꯁꯥꯏ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯌꯣꯠꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯏꯛꯂꯕ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯅꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯣꯌꯨꯝꯕꯅ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯁꯣꯝꯅ ꯂꯣꯌꯨꯝꯕꯅ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯥꯎꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥ ꯍꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯣꯌꯨꯝꯕꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯄꯗ ꯂꯣꯌꯨꯝꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯤ ꯂꯣꯌꯨꯝꯕꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯅꯨ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥꯗꯣ ꯄꯨꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯣꯌꯨꯝꯕꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯪ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯣꯌꯨꯝꯕꯅ ꯃꯃꯥꯗ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯅ ꯆꯠꯂꯣꯗ ꯑꯗꯨꯕꯨ ꯃꯪꯅꯦ ꯍꯥꯏꯗꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤ ꯍꯣꯔꯦꯟꯅꯦ ꯃꯪ ꯐꯠꯇꯕ ꯃꯪꯕꯤꯒꯅꯨ ꯍꯥꯏꯗꯨꯅꯅꯦ ꯃꯣꯟꯗ ꯃꯅꯝ ꯅꯝꯃꯒ ꯇꯨꯝꯃꯨ ꯀꯔꯤꯝ ꯇꯧꯔꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯣ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯃꯃꯥꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯝꯗꯕ ꯑꯗꯨꯗ ꯂꯣꯌꯨꯝꯕ ꯀꯩꯁꯨ ꯈꯜꯂꯨꯗꯦ
ꯂꯣꯌꯨꯝꯕꯅ ꯈꯜꯂꯤ ꯑꯣ ꯅꯣꯔꯣꯛ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯉꯔꯥꯡ ꯊꯕꯛ ꯋꯥꯃꯟꯈꯤꯕꯅ ꯐꯣꯟꯗ ꯅꯣꯔꯣꯛꯀꯤ ꯀꯩꯅꯣ ꯈꯔ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯂꯨꯔꯒ ꯇꯨꯝꯕꯗꯨꯗ ꯄꯪꯎ ꯎꯔꯤꯕ ꯃꯥꯜꯂꯤ ꯏꯁ ꯅꯣꯔꯣꯛꯁꯤ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤꯀꯣ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯣꯌꯨꯝꯕ ꯃꯍꯥꯛꯀꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯑꯗꯣ ꯍꯥꯏꯕꯗꯤ ꯌꯦꯟ ꯀꯛꯇꯨꯅ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯗꯣ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯈꯤ ꯂꯣꯌꯨꯝꯕ ꯉꯔꯥꯡꯒꯤ ꯑꯗꯨꯝꯅ ꯑꯃꯨꯛꯁꯨ ꯃꯪꯂꯥꯛꯅꯒꯗꯧꯔꯤꯕ꯭ꯔꯥ ꯅꯣꯔꯣꯛꯀ ꯆꯠꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤ ꯑꯅꯤꯔꯛ ꯁꯨꯅꯒ ꯃꯪꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯍꯩ ꯆꯪꯗꯕ ꯌꯥꯔꯣꯏꯅꯦ ꯆꯪꯉꯨꯅꯦ ꯂꯥꯎꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕꯕꯨ ꯌꯣꯠꯀꯤ ꯉꯪꯁꯪ ꯏꯛꯂꯕ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯥꯞꯆꯜꯂꯤ ꯂꯣꯌꯨꯝꯕꯅ ꯑꯩ ꯁꯥꯔꯦ ꯑꯩ ꯁꯤꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯕꯣꯔꯣꯡ ꯁꯧꯔꯕ ꯃꯩꯒꯤ ꯃꯍꯤ ꯑꯗꯨꯗ ꯂꯨꯞꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯁꯥꯃꯟꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯇꯤꯡꯊꯣꯛꯇꯨꯅ ꯌꯣꯠꯀꯤ ꯄꯣꯂꯥꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯄꯨ ꯊꯥꯡꯒꯠꯂꯛꯂꯤ ꯃꯁꯥꯗꯣ ꯁꯤꯕꯗꯤ ꯅꯥꯏꯗꯦ ꯍꯥꯏꯕꯕꯨ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯤ ꯃꯩꯁꯥ ꯑꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯁꯥꯕ ꯅꯣꯡ ꯑꯃꯃꯨꯛ ꯆꯨꯊꯔꯛꯂꯤ ꯏꯁꯤꯡ ꯑꯃꯨꯛ ꯀꯥꯞꯊꯔꯛꯄꯗꯨꯗ ꯂꯣꯌꯨꯝꯕ ꯁꯥꯃꯟꯈꯤꯕꯅ ꯃꯍꯥꯛ ꯉꯥꯎꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯑꯇꯣꯞꯄ ꯃꯝꯂꯤ ꯇꯧꯕ ꯖꯒꯥ ꯑꯃꯗ ꯊꯥꯡꯖꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯣꯌꯨꯝꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕ ꯑꯃꯝꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯌꯦꯡꯊꯣꯔꯛꯄꯗ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯏꯉꯥꯟ ꯉꯥꯟꯅ ꯑꯗꯨꯃꯛ ꯎꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯎꯔꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯑꯩ ꯌꯥꯔꯔꯣꯏ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯐꯩ ꯑꯩ ꯅꯥꯟꯊꯣꯛꯇꯕ ꯌꯥꯗꯦ ꯌꯣꯠꯆꯩꯁꯤꯡꯁꯤꯕꯨ ꯀꯌꯥꯝ ꯀꯜꯂꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯨꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯌꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯄꯥꯏꯔꯨꯕꯗꯨꯗꯗꯤ ꯃꯈꯨꯠꯇꯣ ꯆꯥꯛꯊꯦꯛꯂꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯥꯡ ꯑꯁꯤꯒꯤ ꯌꯣꯠꯁꯤꯡ ꯑꯁꯤꯗꯤ ꯉꯪꯁꯪ ꯉꯥꯡꯅ ꯃꯩ ꯏꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯂꯣꯌꯨꯝꯕꯅ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯑꯃꯗꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯂꯧꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯉꯛꯂꯤ ꯑꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯁꯤꯡꯁꯤ ꯃꯩꯗ ꯍꯟꯖꯤꯟ ꯂꯨꯞꯂꯕꯁꯨ ꯀꯔꯤꯃꯠꯇ ꯆꯥꯛꯊꯦꯛꯇꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯁꯤꯁꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯗꯤ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯌꯣꯠꯀꯤ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯌꯣꯠꯆꯩ ꯑꯅꯤꯗ ꯃꯍꯥꯛꯅ ꯌꯦꯠꯁꯜꯂꯤ ꯌꯦꯠꯑꯣꯏꯒꯤ ꯌꯣꯠꯆꯩ ꯑꯅꯤ ꯑꯗꯨꯗ ꯌꯦꯠꯁꯜꯂꯕ ꯃꯇꯨꯡꯗ ꯌꯣꯠꯆꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯤ ꯌꯣꯠꯆꯩ ꯑꯗꯨꯅ ꯉꯛꯁꯪ ꯉꯥꯡꯅ ꯏꯠꯂꯕꯅꯤꯅ ꯃꯍꯥꯛꯅ ꯃꯨꯛ ꯊꯦꯛꯄꯗ ꯊꯣꯠꯂꯕꯅꯤꯅ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅꯤ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯑꯗꯨꯃꯛ ꯆꯨꯝꯈꯤ ꯌꯣꯠꯆꯩ ꯑꯗꯣ ꯃꯍꯥꯛꯅ ꯀꯟꯅ ꯃꯨꯛꯄꯗ ꯂꯥꯎꯊꯣꯔꯛꯈꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯗ ꯅꯠꯇꯦ ꯃꯗꯨꯗ ꯂꯤꯠꯀꯦ ꯍꯥꯏꯔꯕꯗꯤ ꯃꯁꯥ ꯑꯗꯣ ꯃꯩꯅ ꯄꯣꯛꯀꯗꯧꯔꯤꯕꯅꯤ ꯌꯥꯝꯅ ꯆꯤꯡꯅ ꯂꯤꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯩꯅꯥꯈꯣꯜ ꯈꯨꯗꯤꯡꯃꯛ ꯈꯥꯡꯖꯤꯜꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯂꯤꯠꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯍꯦꯛ ꯂꯤꯠꯊꯣꯔꯛꯄꯗ ꯃꯍꯥꯛ ꯍꯔꯥꯎꯈꯤꯕꯅ ꯂꯣꯏꯔꯤ ꯂꯣꯌꯨꯝꯕꯅ ꯑꯗꯨꯃ ꯇꯧꯔꯤꯕꯗꯨ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯎꯗ꯭ꯔꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ ꯃꯁꯤꯗꯤ ꯂꯣꯌꯨꯝꯕ ꯇꯞꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯗꯕꯤꯗ ꯑꯇꯣꯞꯄ ꯊꯣꯡ ꯑꯃꯗꯒꯤ ꯑꯣꯏꯅ ꯊꯣꯛꯀꯦ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯕ ꯀꯔꯤ ꯊꯣꯡ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯌꯨꯝꯕꯅ ꯊꯣꯡ ꯑꯃ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯨꯒꯦ ꯇꯧꯔꯨꯕꯗꯗꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯇꯦꯟꯖꯩ ꯉꯪꯁꯪ ꯉꯥꯡꯅ ꯃꯩꯗ ꯏꯛꯂꯕ ꯇꯦꯟꯖꯩ ꯀꯌꯥ ꯀꯥꯞꯊꯣꯔꯛꯇꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯁꯥꯗ ꯁꯧ ꯁꯥꯕ ꯃꯈꯩ ꯌꯨꯡꯈ꯭ꯔꯤ ꯑꯗꯨꯝꯕ ꯇꯧꯔꯛꯄꯗ ꯂꯣꯌꯨꯝꯕ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄꯥꯛꯊꯔꯒ ꯂꯨꯝꯂꯒ ꯈꯥꯡꯂꯒ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯃ ꯂꯥꯛꯇꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯍꯥꯛꯀꯤ ꯂꯨꯁꯝꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯇꯦꯟꯖꯩꯁꯤꯡꯗꯣ ꯖꯕꯠ ꯂꯣꯏꯅꯃꯛ ꯁꯠꯇꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯃꯍꯥꯛꯀꯤ ꯌꯣꯠꯀꯤ ꯄꯣꯂꯥꯡ ꯑꯗꯨꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯂꯥꯎꯅ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯃꯁꯤꯒꯤꯗꯒꯤ ꯃꯍꯥꯛꯅ ꯉꯁꯥꯏ
ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯊꯦꯛꯇꯨꯅ ꯍꯣꯍꯜꯂꯝꯂꯕ ꯌꯣꯠꯆꯩ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯆꯞ ꯆꯥꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕꯅ ꯈꯪꯂꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯃꯇꯝꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕꯗꯨ ꯃꯈꯣꯏꯁꯨ ꯑꯁꯤꯒꯨꯝꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈ꯭ꯔꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗꯦ ꯍꯥꯏꯕꯁꯤ ꯂꯣꯌꯨꯝꯕꯅ ꯈꯪꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯌꯨꯝꯕ ꯀꯔꯤ ꯑꯃꯨꯛ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯥꯏꯃꯨ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒ ꯂꯣꯌꯨꯝꯕꯒꯤ ꯌꯣꯠꯀꯤ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯕ ꯃꯇꯨꯡꯗ ꯂꯣꯌꯨꯝꯕꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯤꯡꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯗꯣꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯩ ꯂꯥꯡꯒꯅꯨ ꯅꯪ ꯃꯉꯥꯏꯔꯦꯕꯣ ꯋꯥ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯡꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯅꯪꯕꯣ ꯌꯦꯡꯉꯨ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗꯣ ꯌꯥꯝꯅ ꯀꯤꯅ ꯏꯜꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤꯅ ꯋꯥꯍꯪꯒꯤ ꯋꯥꯍꯪ ꯉꯥꯛꯇ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯛꯅꯔꯤꯕꯁꯦ ꯅꯣꯏꯁꯨ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯅꯣꯏꯁꯨ ꯄꯥꯞ ꯄꯨꯕ ꯑꯣꯏꯌꯨ ꯅꯣꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯑꯣꯏꯌꯨ ꯑꯁꯣꯝꯅ ꯂꯣꯌꯨꯝꯕꯅ ꯁꯥꯞ ꯄꯪꯇꯧꯒ ꯇꯧꯕꯗꯨ ꯂꯥꯏ ꯑꯗꯨꯅ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯁꯥꯞ ꯇꯧꯕ ꯍꯩꯔꯤꯕꯁꯦ ꯅꯪꯁꯨ ꯃꯩꯒꯤ ꯀꯣꯝꯕ ꯇꯥꯕ ꯑꯣꯏꯌꯨ ꯍꯥꯏꯔꯒ ꯂꯥꯛꯇꯅ ꯍꯦꯛ ꯂꯪꯊꯩ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯀꯤꯔꯤꯕ ꯆꯥꯎꯔꯕ ꯊꯧꯔꯤ ꯑꯃꯨꯕ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯌꯥꯜꯂꯨꯔꯦ ꯃꯗꯨ ꯃꯈꯣꯏꯒꯤꯗꯤ ꯂꯤꯛꯅꯤ ꯃꯗꯨꯗ ꯃꯥꯅ ꯌꯥꯜꯂꯨꯕꯗꯨꯗ ꯂꯣꯌꯨꯝꯕꯕꯨ ꯂꯥꯛꯇꯨꯅ ꯂꯪꯊꯈꯤꯕ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯆꯦꯟꯈꯤꯕ ꯆꯣꯡꯊꯈꯤꯕ ꯑꯗꯨꯗ ꯊꯧꯔꯤꯗ ꯄꯥꯏꯔꯒ ꯌꯥꯜꯂꯕꯅꯤꯅ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯌꯥꯎꯗꯨꯅ ꯃꯍꯥꯛꯁꯨ ꯎꯞꯁꯤꯜꯂꯛꯇꯨꯅ ꯃꯩꯒꯤ ꯀꯣꯝꯕꯗꯨꯗ ꯄꯨꯟꯅ ꯍꯦꯛ ꯇꯥꯁꯟꯃꯤꯟꯅꯔꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯥꯛꯑꯦ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯀꯥꯈꯠꯄꯗ ꯂꯣꯌꯨꯝꯕꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯐꯤ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡꯒꯤ ꯈꯨꯗꯩ ꯑꯗꯨꯒꯤ ꯅꯥꯛꯆꯤ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯌꯥꯟꯕꯗꯒꯤ ꯂꯣꯌꯨꯝꯕꯁꯨ ꯂꯩꯔꯥꯏꯗ ꯀꯥꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯪ ꯁꯤꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯅꯕꯗ ꯑꯩꯁꯨ ꯌꯥꯎꯅ ꯂꯥꯛꯅꯔꯦ ꯑꯩ ꯅꯪꯒ ꯂꯥꯛꯅꯕ ꯉꯝꯖꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯣꯌꯨꯝꯕꯅ ꯉꯥꯏꯈꯣꯅꯦ ꯑꯃꯨꯛꯀ ꯂꯪꯗꯒꯣꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯣ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯂꯥꯏꯃꯨ ꯑꯅꯤ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯤ ꯂꯥꯏꯃꯨ ꯑꯅꯤꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕꯅ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛ ꯃꯩꯅꯨꯡ ꯑꯁꯤ ꯂꯪꯁꯤꯟꯗꯨꯅ ꯊꯝꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯤ ꯂꯥꯏꯃꯨ ꯑꯅꯤꯗꯨ ꯂꯥꯛꯂꯒ ꯂꯣꯌꯨꯝꯕꯗ ꯍꯥꯏ ꯆꯠꯁꯤꯜꯂꯣ ꯍꯟꯗꯛꯃꯨꯛꯀ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯊꯕꯛ ꯌꯥꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ ꯆꯠꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕꯕꯨ ꯅꯈꯨꯠ ꯅꯥꯀꯟꯗ ꯁꯦꯒꯥꯛ ꯑꯗꯨꯗ ꯌꯦꯞꯁꯤꯜꯂꯒ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯀꯩꯅꯣ ꯅꯈꯣꯏꯅ ꯑꯩꯁꯤꯕꯨ ꯑꯃꯗ ꯄꯨ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯁꯤꯕꯨ ꯅꯈꯣꯏꯒꯤ ꯅꯄꯥꯒꯤ ꯂꯥꯟꯐꯥꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯨꯅ ꯍꯩ ꯅꯪ ꯁꯤꯕꯨꯉꯣ ꯋꯥ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯡꯕ ꯃꯤꯁꯛꯅꯤ ꯌꯦꯡꯉꯨ ꯑꯇꯣꯞꯄ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯗꯤ ꯌꯦꯡꯉꯨ ꯋꯥ ꯑꯃꯇ ꯉꯥꯡꯉꯗꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯋꯥꯍꯪꯕꯨ ꯍꯪꯕꯅꯦ ꯑꯩꯈꯣꯏꯕꯨ ꯃꯅꯨꯡꯗ ꯆꯤꯡꯊꯔꯒ ꯅꯪ ꯂꯥꯛꯅꯕꯗ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯋꯥꯍꯟꯕꯅꯦ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯅꯈꯣꯏꯁꯨ ꯋꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯂꯣ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯔꯤ ꯂꯥꯏꯃꯨ ꯑꯅꯤꯗꯨꯅ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯄꯨꯔꯤꯕꯁꯤ ꯅꯪꯒꯤ ꯀꯔꯤ ꯊꯕꯛ ꯇꯧꯈꯤꯕ ꯂꯩ ꯅꯍꯥꯛꯀꯤ ꯄꯥꯞ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯄꯨꯒꯗꯕꯅꯣ ꯅꯣꯔꯣꯛꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕꯒꯤ ꯄꯨꯔꯤꯕꯅꯤ ꯅꯪꯉꯣꯟꯗ ꯄꯨꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯄꯨꯈꯤꯕ ꯂꯩꯇ꯭ꯔꯤ ꯅꯪ ꯈꯛꯇꯅꯤ ꯂꯥꯏ ꯑꯅꯤ ꯆꯪꯗꯨꯅ ꯄꯨꯍꯜꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯃꯨ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ ꯂꯣꯌꯨꯝꯕꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯐꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛꯅ ꯇꯧꯔꯨꯕ ꯄꯥꯞ ꯑꯗꯨꯒꯤꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯨꯝꯕꯅ ꯑꯩꯅ ꯇꯧꯔꯤꯕ ꯄꯥꯞꯇꯨ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯅꯣꯔꯣꯛ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯥꯞ ꯑꯗꯣ ꯀꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯅ ꯄꯥꯞ ꯀꯣꯛꯅꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯅ ꯏꯔꯨꯖ ꯃꯥꯏꯊꯖꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦꯅꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯁꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯇꯥꯛꯄꯅꯦꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯅꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯗꯣ ꯅꯈꯣꯏꯒꯤ ꯄꯥꯞ ꯑꯗꯣ ꯀꯣꯛꯆꯅꯕꯒꯤ ꯅꯠꯇꯦ ꯄꯥꯞ ꯑꯗꯣ ꯈꯔ ꯍꯟꯊꯅꯕꯒꯤ ꯋꯥꯅꯤ ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯀꯅꯥ ꯅꯪꯒꯤ ꯄꯥꯞꯄꯨ ꯀꯣꯛꯄꯤꯒꯗꯧꯔꯤꯕꯅꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯆꯩ ꯑꯁꯤꯅ ꯐꯨꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯅꯥꯗꯅ ꯑꯩꯉꯣꯟꯗ ꯅꯥꯒꯗ꯭ꯔꯣ ꯑꯗꯨꯅ
ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯄꯥꯞ ꯑꯗꯨꯒꯤꯗꯤ ꯃꯍꯩ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯪꯐꯝ ꯊꯣꯛꯏ ꯄꯥꯞꯁꯨ ꯇꯧꯕ ꯑꯗꯨꯒ ꯑꯐꯕ ꯃꯐꯝꯗꯁꯨ ꯂꯩꯒꯦ ꯁꯔꯒ ꯌꯧꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏꯅ ꯂꯩꯍꯟꯒꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯃꯩꯒꯤ ꯀꯣꯝ ꯑꯗꯨꯗ ꯂꯩꯕꯗꯨꯗꯤ ꯌꯥꯝꯅ ꯁꯥꯏ ꯑꯗꯨ ꯅꯠꯇꯕ ꯃꯐꯝ ꯑꯃꯗ ꯊꯝꯃꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨꯛ ꯑꯗꯨꯅ ꯂꯩ ꯃꯗꯨ ꯅꯠꯇꯕ ꯌꯥꯝꯅ ꯐꯕ ꯃꯐꯝ ꯑꯃ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕꯕꯨ ꯄꯨꯔꯛꯂꯤꯕ ꯂꯥꯏꯃꯨꯛ ꯑꯅꯤ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯨꯝꯕꯕꯨ ꯑꯃꯨꯛ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ ꯃꯁꯤꯒꯤ ꯂꯣꯌꯨꯝꯕꯅ ꯁꯥꯎꯔꯛꯇꯨꯅ ꯑꯩꯕꯨ ꯑꯉꯥꯎ ꯐꯩꯗꯧꯅ ꯅꯈꯣꯏꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯈꯔ ꯂꯝꯖꯦꯟ ꯖꯥꯡꯉꯦ ꯍꯥꯏꯗꯨꯅ ꯅꯣꯏꯅ ꯑꯩꯕꯨ ꯁꯣꯔ ꯆꯤꯡꯉꯕꯅꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯂꯣꯌꯨꯝꯕꯅ ꯃꯈꯣꯡ ꯑꯗꯨ ꯁꯠ ꯑꯅꯤꯃꯛ ꯊꯥꯡꯀꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯦꯠ ꯑꯣꯏꯗ ꯆꯠꯂꯤꯕ ꯂꯥꯏꯃꯨꯛ ꯑꯅꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯕꯗꯤ ꯐꯥꯛꯇꯣꯛꯇꯨꯅ ꯈꯨꯔꯧ ꯊꯣꯛꯑ ꯊꯥꯡꯖꯜꯂꯤ ꯃꯁꯤꯗꯒꯤ ꯂꯥꯏꯃꯨꯛ ꯑꯅꯤꯗꯣ ꯂꯩꯃꯥꯏꯗ ꯒꯣꯔꯣꯡ ꯆꯦꯜꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯎꯞꯁꯜꯂꯤ ꯂꯥꯏꯃꯨꯛ ꯑꯅꯤ ꯑꯗꯨꯅ ꯂꯣꯌꯨꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯦꯛ ꯁꯦꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯟꯗꯛꯃꯨꯛꯇꯤ ꯂꯣꯌꯨꯝꯕꯁꯦ ꯎꯟꯅ ꯈꯔ ꯂꯥꯎꯅ ꯆꯤꯡꯁꯤꯟꯕ ꯃꯈꯩ ꯏꯪꯂꯕ ꯏꯁꯤꯡ ꯑꯃꯗ ꯃꯍꯥꯛꯄꯨ ꯊꯥꯊꯔꯛꯂꯤ ꯂꯣꯌꯨꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯈꯤ ꯀꯥꯈꯠꯄꯁꯨ ꯉꯝꯂꯝꯗꯦ ꯏꯪꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯒꯝꯚꯤꯔ ꯀꯌꯥ ꯊꯣꯛꯂꯛꯈꯤ ꯍꯥꯏꯔꯤꯕ ꯒꯝꯚꯤꯔꯁꯤꯡ ꯑꯗꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯕꯨꯛꯇ ꯄꯨꯛꯆꯦꯞꯇ ꯐꯥꯏꯒꯟꯗ ꯑꯃꯗꯤ ꯃꯅꯪꯒꯟ ꯃꯈꯨꯠꯁꯤꯡꯗ ꯆꯕꯥꯛ ꯁꯦꯠꯇꯨꯅ ꯃꯈꯣꯏ ꯃꯁꯦꯝ ꯆꯥꯔꯤ ꯂꯣꯌꯨꯝꯕ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯥꯎꯔꯤ ꯃꯈꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯒꯝꯚꯤꯔꯁꯤꯡ ꯑꯗꯨꯅ ꯁꯦꯠꯈꯤꯕ ꯆꯕꯥꯛ ꯐꯛꯈꯤꯕ ꯃꯇꯣꯡꯁꯤꯡ ꯎꯟꯖꯥꯁꯤꯡ ꯑꯗꯣ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯖꯔ ꯇꯥꯏꯁꯤꯜꯂꯛꯂꯤ ꯑꯣꯏꯁꯤꯜꯂꯛꯂꯤ ꯇꯧꯕꯇꯕꯨ ꯁꯦꯒꯥꯏꯈꯤꯕꯒꯤ ꯁꯦꯠꯈꯤꯕꯒꯤ ꯁꯔꯨ ꯁꯔꯥꯡ ꯊꯨꯗꯦꯛꯂꯝꯕꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯐꯪꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕ ꯑꯩ ꯁꯤꯔꯦ ꯒꯝꯚꯤꯔꯅ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯎꯔꯤꯕꯗꯣ ꯉꯁꯤꯁꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇꯨꯅ ꯀꯟꯅ ꯂꯥꯎꯕꯗꯒꯤ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯗꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯒ ꯏꯃꯥ ꯑꯩ ꯉꯁꯤꯁꯨ ꯅꯣꯔꯣꯛꯇ ꯆꯠꯂꯨꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯁꯨ ꯄꯥꯈꯠꯂꯛꯂꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯕꯨ ꯅꯣꯔꯣꯛꯇ ꯇꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯤ ꯅꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯃꯥꯃꯁꯨ ꯊꯣꯛꯂꯤꯕ ꯅꯣꯏꯒꯤ ꯃꯥꯃ ꯀꯣꯏꯔꯩꯗ ꯑꯣꯏꯅ ꯍꯪꯅꯁꯤ ꯃꯍꯥꯛꯇ ꯍꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯔꯥꯏꯅ ꯇꯧꯖꯔꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯨꯝꯕꯅꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯣꯌꯨꯝꯕꯗꯣ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡ ꯉꯥꯜꯂꯝꯕ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯇꯨꯝꯊꯗꯕꯤꯗ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯃꯥꯃ ꯊꯣꯛꯄ ꯀꯣꯏꯔꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯃꯈꯣꯏꯒꯤ ꯃꯥꯃ ꯊꯣꯛꯄ ꯀꯣꯏꯔꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯕꯗ ꯀꯣꯏꯔꯩꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕꯗ ꯃꯃꯪꯗ ꯃꯪꯈꯤꯕ ꯂꯥꯏ ꯊꯦꯡꯅꯕꯒꯤ ꯅꯣꯔꯣꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯇꯝꯃꯤ ꯃꯗꯨ ꯇꯥꯔꯕꯗ ꯑꯃꯥꯏꯕ ꯀꯣꯏꯔꯩ ꯂꯣꯌꯨꯝꯕꯒꯤꯅ ꯃꯥꯃ ꯊꯣꯛꯂꯤꯕ ꯑꯗꯨꯅ ꯃꯗꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯃꯪ ꯑꯃꯅꯤ ꯀꯩꯗꯧꯅꯨꯡꯗ ꯅꯍꯥꯛꯅ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯃꯗ ꯈꯛ ꯆꯠꯂꯣꯏꯀꯣ ꯃꯗꯨꯅꯤ ꯃꯪ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯃꯗꯣ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯖꯤꯟ ꯄꯨꯂꯨꯕ ꯑꯗꯨꯅ ꯅꯪꯕꯨ ꯋꯥꯍꯟꯒꯦ ꯂꯥꯛꯅꯒꯦ ꯈꯟꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ ꯐꯔꯦ ꯃꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯂꯣꯏꯅꯃꯛ ꯐꯒꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯄꯨꯂꯝ ꯆꯩꯔꯝ ꯈꯔ ꯆꯪꯒꯅꯤ ꯀꯕꯣꯛ ꯅꯥꯆꯜ ꯑꯃꯗꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯂꯩ ꯑꯉꯥꯡꯕ ꯂꯩ ꯑꯉꯧꯕ ꯈꯔ ꯆꯪꯒꯅꯤ ꯑꯗꯨ ꯇꯧꯔꯒꯅꯦ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯄꯗꯒꯤꯗꯤ ꯀꯔꯤ ꯑꯃꯗ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯒ ꯅꯍꯥꯛꯀꯤꯅꯦ ꯌꯥꯝꯅ ꯇꯣꯏꯅ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯕ ꯐꯨꯔꯤꯠ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯩꯔꯥ ꯑꯃ ꯊꯅꯝꯃꯨ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯪꯂꯦꯝ ꯍꯥꯒꯦꯝꯅꯔꯒ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯅꯀꯣꯛꯇꯣ ꯂꯩꯈꯠꯈꯤꯗꯅ ꯉꯥꯎꯈꯤꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯌꯨꯝꯕꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯌꯨꯝꯕ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯂꯣꯌꯨꯝꯕ ꯃꯍꯧꯁꯥ ꯃꯍꯥꯛ ꯌꯦꯟ ꯀꯛꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ
mahana yen kakliba se mahak tanselleklabani adubu nungtigi hanglibanina he hangdabadu nungaittabadagi mahak laktuna adumak tawribani masagi matung yado amadi umanda loyumbagi dukanda lakli matam maruta yado na loyumbada karino nangbu mangda karino mayam uina hai nangbu nurokta chalure na hai mangda tasenga nangbu chalurabro adumna hanglakpada loyumbana nodi kamai khangino haiduna hanglakpada yado na aikhoise yum yorabani imaga wari loina mak sanaraknabani nang dukan thokre haibadagi aikoi dukanda laklibasini matamadu umandana ado nang nurokta chalure na haidubu nuroksibu kamai tawheda lai ngakro as kadai lagi lai ngakno da butki but ngakta lehori pisinga do mapimro ise segaiba makuta tungulina ne jolina pullaga mai marakta lehori do sana sariba madus natana ne wasu wakraba aine yen kapaga se loina mak tokningabani aikona yen hapa khudingi ne yena khongni base aigi adudadi noro aduta leiriba mipum khudimak adunadi sanga yengi maro loina mak khangba chala khangdi aidi khangi yena sinane yengusi aikona masa paisam matamda moina ko khongni bado masada pairakanu nai haiduna lauribani ado aidi norok chalubanina loina mak khanglabani hera itaw loyumba nangidu semjan sajanba chumpham yaudaba wari amalida yenabu ai kanbiyuna lawene nai pairakanu hayene nangbu yen morong khangbro adum na harpada loyumbana laribak yorobadi loina mak khangbani taw nangsu chalaga ongtang jeng ai ngomjoroi asumna makoina wari sanaraba matung loyumbana tahoriba singato loina mak wari liri masigi matungda loyumba lai khurumgadabusu lai haiduna mahak ngantana thonglon selli numedang waram maduta loyumbagi mamana lai khurumbada changkadaba polam cheram punamak loinamak sin langpa loduna leiri loyumbanasu mahaki mama thokpa koiri do lakpa ngairi ngaihak leiraga amaiba koiri su lakli araduga loyumba amadi mahaki mama hoiga tawduna lai khurumnaba tawri mai yadu amadi umanda loyumbagi lai khurumbadadasu yaugani haiduna makoini su lakli matam maruta yadu amadi umandana makoigi lai khurumbado makoisu yauba yabra haiduna hangbada koreina kaisu kaiba leite nakoisu tingkok piba laikok piba sida yaushanba kaisu kaidi haiduna tamli aduga yadu amadi umandana tasingna maki norok haibasi laibra haiduna koreida hangli adubu koreina lai haiduna di hainai adubu isa makti chaludabani khangdi adubu loyumbadi masa chalurabani maadi khanglamgani haiduna phagi tawduna nokminnari matau asomna tawduna amaiba koreina laitin kaya khurumduna loyumbagi masada tinje liba yana kha pawda bi saigen poluba singatu mahana loinamak magi chakthak tamduna khaidokli adugi matungda loyumbagi masada mangrem hagemnaribatu amukhanna toroktanabagi damakta mahakpu tingkok laikok piri asumna lai khurumbadu pungloi lusillapada numiti pungta tari lai khurumbasu loraduna amaiba koirei mayumda hankinaba torokpada loyumbagi mamana awaman khara katli madugi matung koirei mayum maikai pangkhri masigi matung haujikti loyumba yado amadi umanda matamsu ngalli aswai phawba koithok lusi haiduna koithorakli asumna tawduna loyumbagi masada tinje lamba layat lamba singatu laitin khurumbadagi khara yangthokli loyumba mamanaba sing aduga pulluraba matungda mayumda halaktuna mamana thanamba chain sang singatu charaga nunghaina tumthakri ngasidi bahusagum mahana norok chatpagi mangado amukhanna mangkhidri nungaina tumki mathangi nongalakpada loyumbana mahak yahaurakpada mamanaba yado amadi umandada phone tawduna walking chatsi haiduna hauki umanda amadi yadona hoi haiduna yaraktuna makhoi punna mahausagum walking chatminnaki loyumba amukhanna nuroki mangadu malaktabaduda yamna harauki matam maduda yado amadi umandada mahaki noroki khongchakto amukhanna makha samtharakhidri yamna nungai haiduna wari sanaduna makhoi
हानागी मतौगुमना वाकिंग चतुना मखोई हानागुमना इंगना लेखी वारी असी मतंग असिदा लोइसिनजरी अइना वारी असी पाथोकचरप मतमदा सोइखिबा लानखिबा वाही वता खिबि ताबिरिबा पुनमकना पुक्सेल साउना ngakpigani mayambu aroibada amuka hanna ikoknona khurumjari